ngasi ikhang khanghaudana Ukhrul Jilada Hunphung Khun ani masisi clash tawdagi mi ahum lekhidre haba pau tare ihan han bamaktida lekhidraba imung singi damakta condols tawzari masigi thaudok asi nungai taba haibabu masigi thaudok asi thokpaya na lei habasi information piram laga district administration sina step lohawdaba haibasi asoiba amani madugi mathaktada asiana thokrabanena hojik law and order breakdown leire habasi haibada soidabara haina ai adum thamjage aina khangjaba district administration aduga hojik capital de leireba achau asanga chief secretary hojik ki phibam dadi every now and then kari development leibano haina update tawraga masi coordinate tawraga thabak si pangthok ton leigadabani adubo masi gumba leitaba maong da masi thoki maram aduna I am really sorry for the failures of law and order situation in the state of Manipur. Maramaduna hojik sikeba imung aduga khunja ani sida Manipur Pradesh Congress na urge tawning bana thokpadi thokre adubu amuk sangsil lakadaba punsi asida amaga khannabagi wakhallon do kharama lepsi aduga peace ki damakta ekhoi tanja se khara piraga panse habasi aina khunja anida ipa ipu ima iben nakoi da ai masigi press conference ki through digi ai request tawjaninge aduga ani shubada akhoi aisu congress da laser basu christian macha amani akhoi gi religious believed as a Christian Christ came into this world to preach the doctrines of love and peace. Maramaduna, aikoi Krista thajabami oirabdi, aikoi peace ki damakta natraga nampu lakpu ki sason se, aikoi thadok laga Jisu Krista ki pamjaba Christ-like nature oibugi punchi do, aikoi punna leimin naba hingmin naba haibasi khunja anigi ahalaman singda aina Christian macha ama oina ai request tawning base dum thamjabani ikon konbada Manipur se wa basi here and there yaman khre ai khoi khang basina loisil lase maram aduna khunja ani se ngasina tokpiro aduga masigi wakhanchi thadok piraga ai khoi afaba Manipur ohan chi habisi ohai ama ani si thamlaga adum ai bidai lojare. Thank you.